मरुओइबा पाउ खरगा खोंगवचरगा मैम शेयर तौजगे अहानबदा अनलॉक 2 मणिपुर की ओइनसु स्कूल कॉलेज सिंग हांगदोकनाबा तोखाइबा चटना कानून सिंग थोकलगनी मालेम पुंबदा लांथेंगनरिबा कोविड-19 लाइसेट असिना लमदम असिदा लॉकडाउन कुइना थमलुरबा मतुंग अनलॉक 2 की चटनागदबा चटना कानून सिंग ngarang लाउथोखरे मणिपुर लेंगा की चीफ सेक्रेटरी डॉक्टर राजेश कुमार न थोखिबा ऑर्डर अदुदा स्कूल कॉलेज अमरे अतै इंस्टीट्यूशन सिंग हांगदोकनाबा तोखाइबा SOP अमा सेमलगा चटना कानून सिंग यावबा ऑर्डर अमा थोकलगनी हाइरी ngarang थोखिबा अनलॉक 2 की चटना कानून सिंग अदुदा थंगाल अमदि पौना काइथेल लेबा दुकान सिंग नोंथेल की पुंग तरुक फावबा हांगबा यागनी लाइरक खुलकता लैरिबा दुकान सिंगसु अयुक पुंग 8 तगी नुमिदांग पुंग 8 फावबा हांगबा यारगनी सिनेमा हॉल रेस्टोरेंट सिंग मी पुनफम सिंग दा सादा यांखै रोमदमक तिल्लगा हांगबा यागनी हाइरी स्विमिंग पूल सिंगसु सनरोय सिंगना प्रैक्टिस तौबा थासिगी सैसे तरागा मंगादगी हौबा यारगनी अदुमैनमक मिनिस्ट्री ऑफ यूथ अफेयर्स एंड स्पोर्ट न पीबा SOP ngakna satkadabane एंटरटेनमेंट पार्क अमदी मसीगा मानबा अतै मफम सिंगदसु हांगबा याबगी अयाबा पीगने मसीबु पांगथोकपा यानबा मिनिस्ट्री ऑफ हेल्थ एंड फैमिली वेलफेयर ने SOP पीगने हाइरिबा अनलॉक 2 की सटना कानून सिंग असि अक्टोबर 13 माथोय फावबा चटनागने हाइनसु पाउक्सियेसिन मखाताना फोंदोकली अतोप यामना नुवाइतब पाव मनमुक मैम आइना पाथोक्सरिबा पेपर सिगी ममिंग पंदम कवी पाउक्सियेसिगी नुपी पाउमी अमा पॉजिटिव ओइरे पाउक्सियेसिगी नुपी पाउमी लक्तगी नहा ओइरिबि नुपी पाउमी अमा हौखिबा नुमित खरनिगी ममांगदा कोविड-19 पॉजिटिव ओइबदगी लैंगा की कोविड केयर सेंटर लयेंग सथरी पाउमी असिबु अथुबदा फगलकनबा पाउक्सियेसिगी मैनेजिंग कमिटी अमदी एडिटोरियल बोर्ड ना थौनीजबगी थौरम अमंगसी सगोल बंद लेबा पाउक्सियेसिगी ऑफिस ता पांगथोखरे कोविड-19 पॉजिटिव ओइरबि नुपी पाउमी असि था अमरोमगी ममांगनगी पाउक्सियेसिगी ऑफिस ता लाक्तना युमदा लैदुना मथौ तौरखिबि पाउमीनी पाउमी असिगी अनक्प मरी मता अमा कोविड-19 पॉजिटिव ओइरकपदगी महाक्सु कोविड टेस्ट तौरुबदा पॉजिटिव ओइरमखिबने खुदकता लेंगा की मरी लेनबसिंग लाक्तुना लौखलबा मतुंग कोविड केयर सेंटर दा थमदुना लयेंग सथदुना लाखिबनी हैनसु पाउक्सियेसिन मखाताना फोंदोरकली कोविड-19 अपडेट नौना मियोय सनिगा मार्फुगा तरुक कोविड-19 पॉजिटिव ओइरे अमना लैखिद्रे ngasisu मियोय सहुमगा यांखैगा मतोय डिस्चार्ज तौखरै सतलिबा पुंग कुनगा मरी असिदा मणिपुर मियोय सनिगा मार्फुगा तरुक नौना कोविड-19 पॉजिटिव ओइरे मियोय अमना लैखिद्रे ngasisu मियोय सहुमगा यांखैगा मतोयना लाइसत असिदगी फदुना डिस्चार्ज तौखरै हाइरि हेल्थ डिपार्टमेंट की एडिशनल डायरेक्टर सुवरिबा डिपार्टमेंट असिगी वांगांगलोय डॉक्टर खोइरोम सचिकुमार मंगांगना थदोरकपा सिरोल अमना हाई ngasi nauna positive oikiba miyoi saniga marfuga taru asigi manungda humphudi central armed police force tagini upon positive asigi manungda miyoi saniga humpuga mari amadi tribal history leitaba miyoi ngaktani hairi nauna positive oiraglabasing asi tharaga state asida covid-19 ga apunba confirm case lising taramathui ga sahunga maudraga tere sukrei haujuk phawbada laiset asidagi phakiba migi masing lising nipan ga samapan ga maudraga nithoi sukrei haujuk active case ta lising ani ga sahunga कुंथ्रागा तरुक लैरी ngasi laikidaba miyo asi tharaga laisat asina laikidaba migi masingna humfuga mapan sukre ngasi laikidaba miyo asi masagi sei humfuga mari rom suraba nupini amadi ma imphal east tagini hairi haujuk phawba laisat asidagi phakibagi sangsada humdra nipan ga point marfu mapan oiri hainasu pauksie na makhatana phongdorakli atopa paw manamu COVID-19 SOP ngakpa ngamloidaba oirabadi mirep oibigano Shivasena bot phangnaba haiduna mirep singna mayai kaba chinjak sing sijinaraga bot ki lang thakpa thengnarabadi mirep adu yeknabani haina logani lakadoriba November gi 7 ta pangthokadoriba maraki mikhal asida mirep oigadoriba singna COVID-19 gi tawbayaba yadaba chana kangon sing ngakpa ngamloidaba oirabadi mirep oina thupirakano haina Shivasena Manipur State Unit ki President M Tombi na phongdokre ngasi M Tombi gi humpu suba mapokumon ga mari lainana babu parada leba Shivasena gi office ta pangthokpa achamba thoram amada mahakna hai Manipur gi oina hangduna laidiba kendra 13 gi manungda kendra anida by election taunaba ECI na matam laukthokre by election asigi damak tongan ba political party singnasu magi party gi mirep sing thadoknaba sem sakre mirep singnasu mikhal asida mai pakna haiduna anobu lalong kaya yatpa honare
Siva Senagi maikaidigi haijaningmadi lakadoriba maraki mikhal asi hanagum festival amagum khanaramba adu handaki mikhal asidadi khanhaningde. Masigi maram haiba tarabadi COVID-19 gi laina laisat asina Manipur mi sibigi sang nongma nongmagi wangkhalakli. Positive masingsu nongma nongmagi hengalakpa leptri. Asiguma tanja asida mikhal ga mari lainana merep singna campaign chathaba matamda ECI na piriba sana kanglon singakpa ngamlaktaba tanja yorakpa yai. Mikhal ama laklabanina merep singna soidana yumthong khuding changduna ahal laman kayadagi thaujal niba soidana lakningane. Asigumba tanja asida merep singna SOP ngakpa ngamloidaba oirabadi merep oibigano. Madu nataduna merep singna thaujal niba lakpara haibabu mongpham yenba lakpa oina thokane. Kendra Trahumdugi manungda kendra anikak marakki mikhal tawgani hairiba asi sarak sahing naba oi. Maramaduna Siva Sena Manipurna maram saba kendra sing mikhal pangthok pinaba ECI da haijaragane. Miyoibagi punsi kandaba yade. India gi constitution gi makhada mikhal su pangthok taba yade. Maramaduna miyoibagi punsi su kansi lanthum su ngaksi election su pangthok si haiki. Magna makhata na hai Manipur gi oiriba phibam asida Bot Pangnaba Haiduna Mirep Singna Yuna Singba Mayai Kapa Chinjak Sing Amadi Sel Sizinaraga Bot ki Lang Thakpa Taurabadi Mirep Adu Siva Senagi Yaknabani Haina Logane Manipur gi Lairiba Miyam gi Sada Kuntrago Homdoiromdi Mayai Kapa Chinjak Sizinaba Oire Horak Liba Naharul Kia Mayai Kapa Chinjak Sizinadaba Yakshilaktre Aikoi Lupkigadaure Lupkigadauraba Manipur asi kansi amadi drug tagi kalhausi hairabadi State Force singna su puksial singna thabak tawba sangi ipa ipu singna thamlamba lamkhai kananaba hotnaminasi nat culture ngminasi isagi irol yek leijaba ekhoi punsinduna amato oina thengnaminasi haibaga loinana lakadoriba mikhal asi free and fair oinaba hotnaminasi henasu poksi sina makhatana phungdorakli losilakpoina topa maruiba paw manamu hingminasi ekhoi 7 salai news tagi Pangjaba Mam Sigi Pawmani Mam the share tawjage Imphal gi Paona Keithel gi SS Bank hek mayok nana leiba Hotel Yanglet ki kada Nupi ama siduna leiramle Nupi asingasi Nupa amaga loina duna laikibani Hotel Mapuna Numidangi entry tawnaba ka aduda sangluba matamda Nupi adu siduna leiramba thengnarakibani Nupa adudi leiram khiti hairi City Police amadi forensics expert ki kangbuna yengsinbagi thabak sathari Haujuk Pawba Laikhidrabe Nupi adugi masak maming khangba ngamdri Nupi adu shiraga lairamba matamda Maphi Settlamde Thaudo asing asi nungthil pung 3:40 taba matamda khanglakibani hanasu khoigi hingminasi aikoi 7 salai news ki moin share torapgi matungina mayam khangjabani mayamna share tawjagi mayamna pathok sakib da shokib lan ki kya yarsu ngakpi ne thank you